London asigi haurakliba bodybuilder kaya ngasidi natural bodybuilding da mai onsilaktuna masana asida masak thokpa fida amakanba ngamlakli natural bodybuilding haibase isam samna hairabada tungda hakchang sokloitaba chinjak hidak amadi food supplements sing sizinaduna hakchangi muscle sing semga chagatpa adubuni lam asida lamdam asigi bodybuilder kaya ngasidi khongdarakpa hengalakpaga luinana competition kaya da masak thokpa manamathum kaya fangba yaurakli handaktasu Assamgi Guwahati gi Rukmini Nagar da pangthokhiba 5 natural bodybuilding and fitness competition Englishingani kuntarukta lamdamasigi bodybuilder kaya na masak thokpa manasing fangbangam Hiramasigi matangda TOMTV gi senior reporter George Bachaspati Mayum amade video journalist B Anand Sarmaga akanana unaba amada IFBB Mr Universe 2017 hai bodybuilding da ladiba se natural amadi unnatural bodybuilding haiduna school anini wadana ayaba piraba supplements sing sizinaduna bodybuilding sanaba ase natural bodybuilding haina khangnai unnatural bodybuilding ga changdamnabada natural bodybuilding dade muscle recovery ase khara tappe masi haiduna natural bodybuilding sanabada hakchang phaba watkani haibadi leite chahi ahum mari asidage hauna leibak asida natural bodybuilding ge khongchat ase mangjin thana changsilakle masi bodybuilding lam asida achauba ahongba amani haina mahangna phongdorakhe Natural bodybuilding sanabagi prospect ki matang da palladuna mahana makatan hai bodybuilding haiba masana ase cell yamna changba amadi hotnaba lepa yadaba masana singi manungda ama oi natural bodybuilding ase pamna sanaragati lam asida masa masagi masak thokpa career adumak semba yai lenga ki thabak tawdragasu food supplement amadi firol ki maming leiraba company singda builder sing ase thabak tawba yai company singna bodybuilder sing ase yamna pamnabasu hengelakli amaromda natural bodybuilding ge malemda masak thokpa competition kaya leire bodybuilder singna natural bodybuilding sanaduna malemgi thakta miyamna sakhangnaba lemjiningai oiba title kaya fangba yai India amadi malemgi mafam ayambada natural bodybuilding gi achauba federation kaya leire federation sing asigi meeting makada chahi amada natural bodybuilding khaktagi oiba competition tararom pangthokle masina bodybuilder singda achauba inot amapiri haina mahakna makataki School ani leise natural bodybuilding unnatural sida haidi sanagarduba midugi magi apambagi mawtungina sanagadam haidi simana hena fai haibudi kesu leite ma masagi school ani du mana chatningi ba haidi ma top level bu yoning targadi kai bu yo chatpa haida dugi makha pona ma apamba ani school ani du dagi apamba khanjaraga ma natural sanage natragana unnatural sanage haidu de ma sanagadu midugi makha pona dumaina natural bodybuilding sidana wadana band to substance to sena davida sanaba haidi mana wadana yaba haitar supplement oigara adu akoina chariba yen yerum haidi raw material sing adu wadana band to substance to charaga sanaba do natural bodybuilding oido band said drugs adagi hormone the peptide the stimulant haidi wadana band to khalai si singje oido ne hojiki natural unnatural sidana Haukiba February amada Assamgi Guwahati gi Rukmini Nagar da pangthokhiba fine natural bodybuilding and fitness competition Englishingani kuntarukta classic bodybuilding amadi KG humfumanga gi bodybuilding da bronze medal lorakhiba natural bodybuilding da mai onsilakliba Robert Thokchom na hai chahi ama leptana sanarakpane tungi khallaga natural bodybuilding asida oina sanaba horakpane competition asida medal loba ngamlakpa asina natural bodybuilding ase hena sananingbagi achauba inot amasu piri haina mahakna makhataki natural se adum ai bokhal je adum natural da sanajar ke khale je habdi dum isana dum hard work tawga ko discipline man nine adum tawga habdi tungi su khalaga tare ai gi health ki amai tawga dum natural da sada ge lifetime che engam bok sanara ge na khale tam changjar ga stu dum adum hona jaraga tawge na khale adum kasu yam kanna thingdabadi oide ai wakhalda ai handak sahi mtang sana jarakpani phajana adum phajana charagadi phajana sanaragadi phajana dum honaragadi dum yai haibache handak adum ai handak thokchoru baje sadum khangjai hai tare ko adum handak hamba thokpani adum ai medal lobong ngamjarak baje sin example nei tare dum honari loina ngamni haibaje natural orasu
Competition asida KG Humfutaragi category da bronze medal amadi junior top 5 tarakraba Kaisham Hirakantana high natural bodybuilding ase mahakna bodybuilding sanaba hek haurapadagi adum pamduna lakle masimagna lam asida khongthangjilapane natural bodybuilding ge competition da saruk yaba ase handaki asena ahanbane masigi damak chahi amarom yamna kanna sanarakibane ahanba oina competition da saruk yabada medal fanglakpa ase apenmupo e masina hena hotnaningbage inot amapiri tungdasu natural bodybuilding masana ge competition singda makatana saruk yagane haurakliba naha singna bodybuilding khak natana sana khotnabagi lamda khong thangjinduna nisadagi lapna lainana ba hotnaminase haina mahakna makataki Bai soina bodybuilding sanarabne selthum changba yam changba sports amadi oine adu isana pamjarobani na mayam awaba mayam thengna ju loimak mayoknaba ngamnaba hotnajaraga soina thokcharakpani adagidi akoigi mathakta guidance tobi mayam jina du awaba mayam do soina mayoknagadabni khokadabni na aidi am nauju nauri angang ju oiri aduna khangdabni moi mayam dagi support mayam do lawraga siyonaba honarakpani aigi wendi haidi soina haujikan hoi mayam kaino tawba mayam leire haidi nattaba lambi da mayam chasanba adu aigi soina sports ama haidi bodybuilding tangi nattabi sports ama hekta da khongthang jalaga haidi masagi discipline ama consistency oina chatlaga masagi health gi ju khallaga tumgi ju adu maina lahani Competition asida men's outfit amade women sports model da silver medal lawrakrabi nongmaitem linthoingambin hai ahan badadi body builder ama oina ba gym da lakibanate hakchang nungai tabagi wakhalonda gym da lakibane ngakpigani hakchang nungai na bagi wakhalonda gym da lakibane adubu sanaba sina hakchang kankhalakpa amade he na nungai ba faurapadagi body builder ama oining lakibane Nupa khaktana bodybuilding sanagani haiba leite masana ase nupisu sanaba ngami haibagi wakhalona sina mang tharaga kanna sanaba horakmane natural bodybuilding sanaraga hakchang phaba ase matam khara changjarabasu masina tungkoina hakchang fana leibagi maram leibana lam ase da khong thangrakpane makata nasu tongan ba competition singda sarugyadna imaleba ki mingchat purakna bahotnagani haina mahakna makata ki Anaga yenaragadi hojikti haidi gym jalakpase nupi da yamna masing yamna hengalae aduga fitness ta changapase hojiki oinadi handak chahi amani sida yamna hengalapagi mawongda ujaiba khoina su ai isa su changjare aduga mayam nupi mayam thamjaning badi haidi nupa tangna bodybuilding sida ngamgadaba haidi tawgadabani haibalaiti aduga su sanaraga hachang phanabani oina chatpiba haidi sanaraga mayamna khangdaba se muscle tholaaga nupa mangani haibagi concept se loi chatnaiba adu mayamna su haibir e nupa mangani na ado tasena khoina nupa manaba haibase sigi wrong conception da chatpidaba hachang phanaba aduga khoina kayam bu khoigi transformation ngamba dagi khoina pamjariba goal haitare aduda chatpa ngamba aduga nupa tangna nate nupi su ngami haibado adugi thauna lingjel do adu puthoaga ngamgani haina kena tawna chani